mayambu ahanba maktada Manipuri wari yumjauna mayambu amuk hana punemjari mahausagu maikhoina ngasisu mayamgidamakta ni haidana nungairaba wari ma mayamgidamakta puduna laksari wari asi lithokjarapa matamda soikiba langkiba kaya yaurabasu mayamna pukchel sauna ngakpiu wari asi hingliba natraga laikhidraba kanagumba amataga mari leinana ijaba wari nasade mapung phana bhabna sagasaduna ijaraba adugumlaba wari amakhakni wari asi lithokjarakpada soiki langkiba yaurabasu amuka hana ngakpiu haidana haijari Phare mayam adudi ngasigi wari asigi mami maiba anigi sayeng thaplaba khungangni lobuk lamha ngaktana ayamba ngaktoi khunja sing asisu nungti khudingi lau kumduna adumak magi mathau sunaduna paisa tanduna imung puduna honari nungai yai phana ingna singna laiba adugumlaba khungangni shahargi langlaba nil khonglaba adugumlaba hawa nuksit mayam singadu amata suda Atia sisu tarang asuki matik yamna phajai sitliba malangba sisu karigumba amata poyan yaudana asengba nungsit phangduna maka lamna sitli khulasigi miyoi singa sisu nungsi chanana amaga mateng pangna duna lai amagi awabada mana saruk yai nungsi chanana hingba adugumlaba khungangni adubu khungang asida kari karam tawdana khudong thiba tholakadoribano haibado wari asi tabada dum khangminarasi nongmagi numitni laikai maiba amalai laikai gi maiba si thainangai matamda asuki matik yamna haiba maiba ama oina lairami maiba si mapung phana mahakna sanaba loisilamli tasengba makti mahakna sanariba laya sisu kasu thoidokpa mida kaiba amata tawdi thainangai mi ga laiga samnaringai matamdadi Laigi thaudok pumnamak sing tauriba mayam pumnamak sing asi mi ka laiga samnabanina mayam asisu kabak khangnai adubu maibasina kaya thoidokpa kaiba mata tawdabanina mina sumahak silana mata khande miyoi bagi matamna yauraktuna haksang asisu matam loisilakle aduna ariba haksang thadok lamduna taibang pala si thadoktuna thawai mirel oina adumak satkre maibado mahakso adumak siduna Asiba haksang ado imong lamyay duda lahori. Masa oiba kaya na tiyang thana wainana mayam singa si magi mathaw amamam loy na tawna duna. Maiba sige asiba haksang asi seba tawna ba tawri. Yay mana. Sige maiba si nahawagi matamda laigi tinggi khara dam sanayana kabak titaki. Ado laikay si manamanindi amata naikidi. Sanarambado loy singkiba salo. Laikai gi halamana noina di khangaro yaima sigi maiba se aikhoi gi pu hoina thengnarakpa matamda aikhoi gi pu hoiduna khradi makhoidagi ahaloi aduna mi da kaya thoina kaiba mata tawdaba haloina horakpanina laigi tingi sanarabasu mahak masa mathantagi haibadi mahaki lairiba sawaraba hingkhol sangbal mayam sing lau sing mayam sing asi ahingi matamda Lai sing mayam ama kauthaduna labuk asi suhali hai aduga lau khawba matamdasu mi kanagumba amata yahonba tawda mahaki lai mayam sing adu kauthaduna mahaki labuk ta pulap hoithaduna puthai hai aduga sangari mapot sing adu ahingi matam aduda lawado khawba loisilaba matungda phajana phobot paibagumna sigi makhoigi sawaraba sangoi asida paisindana thami hai aikhodi hobba nate ahal singna hairambani Ado mama ado haujikangi matam asidadi madu thajagadrane aidi kaya thoinabu thajadeda ahal laman singna haibirambani aikhosu matamduda kaya thoina mata thajakhiba tawdi adubu ahal laman singna hainaba thainangai gi wari oina thokpa wari sing asisu asengbada dumak thoide haba laiti aikhosu khangdre sigi matang asi asum tawdana maibado mayam sangduna seba tawnaba laikai gi mangpham tana puthokre kasu thudokpa mata tawkhidre manamani naida adum tumina laikre asomdana matamna khara sakhibana maiba phaijawado atopa lamda maiba tamuraba matungda mayumda halakpani tasengba maiba phaijaw mahak hana laikai sigi phanaba mahaksu kaino khara tawge khalai adubu mahaki wakhal phattaba ama khalakduna wakhalda sumna khalli aino oja guru naina tamlakpasi
ꯕꯨꯠ ꯁꯥꯟꯅꯕ ꯍꯥꯏꯕ ꯃꯍꯩ ꯑꯁꯤ ꯑꯃꯨꯛꯇꯪ ꯇꯝꯕꯤꯌꯨ ꯍꯥꯏꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯌꯥꯔꯛꯇꯕꯅꯤ꯫ ꯑꯩꯁꯨ ꯑꯣꯖꯥ ꯄꯥꯏꯈꯣꯝꯕꯗꯒꯤ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯁꯔꯣꯏ ꯉꯥꯔꯣꯏ ꯁꯥꯟꯅꯕ ꯍꯥꯏꯕꯒꯨꯝꯅꯁꯨ ꯇꯧꯏꯗ꯫ ꯃꯥꯅꯤ ꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯅꯤ꯫ ꯀꯩꯒꯨꯝꯕ ꯑꯣꯖꯥꯅ ꯑꯃꯨꯛ ꯈꯪꯂꯛꯂꯕꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗ꯫ ꯑꯣꯖꯥꯅ ꯀꯩꯁꯨ ꯈꯪꯉꯣꯏꯗ꯫ ꯑꯣꯖꯥꯅ ꯀꯩꯁꯨ ꯌꯥꯎꯁꯤꯟꯗꯕ ꯃꯐꯝꯗ ꯂꯩꯔꯝꯕ ꯂꯥꯏꯔꯤꯛ ꯑꯃꯈꯛꯅꯤ꯫ ꯐꯔꯦ, ꯑꯩꯁꯨ ꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯔꯒ ꯀꯩꯅꯣ ꯈꯔ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯑꯁꯣꯝꯗꯅ ꯆꯥꯛꯈꯝꯕ ꯃꯄꯨꯅ ꯍꯥꯟꯅ ꯃꯥꯏꯕ ꯁꯥꯟꯅꯔꯝꯕ, ꯃꯍꯥꯛꯅ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯝꯕ ꯇꯔꯪ ꯃꯆꯥꯗꯣ ꯃꯗꯨꯗ ꯍꯥꯏꯐꯦꯠ ꯆꯪꯁꯤꯜꯂꯨꯔꯦ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯂꯧꯕꯨꯛꯇ ꯂꯣꯏꯅ ꯀꯨꯝꯈꯤ꯫ ꯁꯤꯒꯤ ꯏꯄꯨꯅ ꯍꯦꯛ ꯄꯨꯊꯣꯛꯂꯤꯕ ꯇꯔꯪ ꯃꯆꯥ, ꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯀꯩ ꯂꯩꯕꯖꯥꯠꯅꯣ? ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯁꯤꯔꯥ? ꯇꯔꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯥꯛꯈꯝꯕ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯀꯧꯁꯤꯟꯕꯒꯨꯝ ꯇꯧꯏ꯫ ꯆꯥꯛꯈꯝꯕ ꯆꯥꯎꯔꯥꯛꯄ ꯆꯍꯤ 35 ꯁꯨꯔꯛꯂꯕ ꯅꯍꯥ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯛꯈꯝꯕ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯇꯔꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯀꯧꯁꯤꯟꯕꯒꯨꯝ ꯇꯧꯔꯛꯄꯗꯣ ꯃꯁꯥꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯥꯛꯈꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯥꯞꯂꯤꯕ ꯇꯔꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯈꯔ ꯊꯨꯅ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯂꯥꯛꯂꯦ꯫ ꯆꯥꯛꯈꯝꯕ ꯇꯞꯅ ꯐꯝꯊꯩ꯫ ꯇꯔꯪ ꯃꯅꯨꯡ ꯑꯁꯤꯗ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ? ꯇꯔꯪ ꯃꯅꯨꯡ ꯑꯁꯤ ꯍꯧꯖꯤꯛꯋꯥꯏꯗ ꯂꯦꯡꯕꯒꯨꯝ ꯇꯧꯈꯤꯕꯗꯥꯏꯅꯦ꯫ ꯆꯥꯛꯈꯝꯕ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥꯡ ꯊꯣꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯨꯠ ꯂꯩꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯆꯠꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯆꯥꯛꯈꯝꯕ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯕꯕꯥ ꯂꯥꯛꯑꯕ ꯖꯥꯠꯂꯥ? ꯑꯩꯕꯨ ꯄꯥꯕꯁꯦ ꯑꯃꯨꯛꯇꯪ ꯀꯧꯁꯤꯔꯥ? ꯄꯥꯕꯥ! ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ꯫ ꯅꯠꯇ꯭ꯔꯒ ꯏꯃꯥ ꯂꯥꯛꯏꯕ꯭ꯔꯥ? ꯏꯃꯥ! ꯃꯃꯥꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯈꯨꯝꯂꯛꯇꯕꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯥꯛꯈꯤꯕꯒꯤ ꯃꯃꯤ ꯎꯗꯦ꯫ ꯆꯥꯛꯈꯝꯕ ꯃꯃꯥꯏ ꯐꯠ ꯂꯩꯁꯤꯜꯂꯛꯂꯦ꯫ ꯇꯔꯪ ꯃꯆꯥꯗꯣ ꯃꯊꯟꯇ ꯄꯛ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯦ꯫ ꯆꯥꯛꯈꯝꯕ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯌꯦꯡꯂꯨꯕꯗ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯐꯤ ꯑꯃꯨꯕ ꯑꯃꯅ ꯌꯦꯠꯁꯤꯜꯂꯤꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯦ꯫ ꯆꯥꯛꯈꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯏꯈꯠꯂꯤ, ꯑꯗꯨꯒ ꯆꯥꯛꯈꯝꯕꯅ ꯆꯦꯃꯥꯏ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤꯗꯤ ꯀꯔꯤ ꯂꯥꯏꯔꯤꯛꯅꯣ ꯁꯤꯗꯤ? ꯑꯩꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗꯤ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯗ꯭ꯔꯤꯗ꯫ ꯃꯊꯛ ꯑꯁꯤꯗ ꯀꯔꯤ ꯊꯥꯔꯤꯕ? ꯊꯋꯥꯏ ꯃꯤꯔꯦꯜ ꯁꯥꯟꯅꯕ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯆꯦꯃꯥꯏꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯥꯔꯤ꯫ ꯆꯥꯛꯈꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯥꯛꯇꯅ ꯄꯥꯏꯔꯒ ꯂꯪꯊꯣꯛꯏ꯫ ꯆꯥꯛꯈꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯌꯦꯡꯗ꯭ꯔꯕꯁꯨ ꯃꯁꯥꯗ ꯀꯩꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯅ ꯍꯥꯟꯅ ꯂꯩꯅꯔꯝꯕ ꯀꯥꯗꯣ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯇꯔꯪ ꯑꯗꯨꯁꯨ ꯊꯤꯡꯖꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯆꯥꯛꯈꯝꯕ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ? ꯑꯩꯈꯣꯏꯒꯤ ꯏꯄꯨꯅ ꯄꯥꯔꯝꯕ ꯂꯥꯏꯔꯤꯛꯂꯥ? ꯃꯥꯏꯕꯕꯨꯗꯤ ꯑꯣꯏ ꯍꯥꯏꯕꯕꯨ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯦꯡꯅꯈꯤꯗꯦꯗ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯑꯁꯤꯅ ꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯆꯨꯝꯅ ꯁꯨꯝ ꯊꯝꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯀꯩꯒꯨꯝꯕ ꯈꯔꯁꯨ ꯁꯥꯟꯅꯔꯝꯕ꯭ꯔꯥ? ꯁꯥꯟꯅꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯑꯩꯈꯣꯏꯗ ꯈꯪꯐꯝꯗꯤ ꯊꯣꯛꯏꯗ, ꯈꯪꯁꯨ ꯈꯪꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯆꯥꯛꯈꯝꯕꯅ ꯃꯍꯥꯛꯀꯤ ꯍꯥꯟꯅ ꯆꯪꯂꯝꯕ ꯃꯄꯨꯒꯤ ꯀꯥꯗꯣ ꯃꯗꯨꯝ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯃꯨꯔꯨꯝ ꯁꯣꯟꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯏ꯫ ꯃꯗꯨ ꯈꯛꯇꯁꯨ ꯅꯠꯇꯅ ꯃꯄꯨꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯎꯄꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯊꯣꯛ ꯅꯣꯝꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯣꯠꯆꯩꯁꯤꯡ ꯂꯧꯊꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯏ꯫ ꯆꯥꯛꯈꯝꯕꯅ ꯀꯅꯥꯅꯣ? ꯀꯥꯗ ꯆꯪꯂꯤꯗꯣ ꯀꯅꯥꯅꯣ? ꯑꯁꯨꯝꯅ ꯀꯧꯔꯕꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯦꯛꯃꯣꯛ ꯂꯥꯎꯔꯛꯈꯤꯗ꯭ꯔꯦ꯫ ꯆꯥꯛꯈꯝꯕ ꯇꯨꯃꯤꯟꯅ ꯂꯩ꯫ ꯀꯩꯅꯣꯗ, ꯅꯨꯡꯊꯤꯜ ꯄꯨꯕꯣꯛ ꯃꯇꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯤꯕꯁꯤ ꯊꯣꯛꯐꯝ ꯊꯣꯛꯄ꯭ꯔꯅꯦ? ꯊꯣꯛꯇꯦꯗ꯫ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤ? ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯆꯥꯛꯈꯝꯕ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯇꯔꯪ ꯃꯔꯪ ꯑꯃ ꯏꯆꯠ ꯆꯠꯄꯒꯨꯝ ꯇꯧꯏ꯫ ꯆꯥꯛꯈꯝꯕꯅ ꯕꯕꯥꯒ ꯏꯃꯥꯒ ꯂꯥꯛꯑꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯄꯨꯄꯨꯒꯤ ꯀꯥꯁꯤꯗ? ꯍꯧꯖꯤꯛꯇꯤ ꯄꯨꯄꯨꯒꯤ ꯀꯥ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯕꯕꯥꯁꯨ ꯁꯤꯒꯤ ꯀꯥꯁꯤꯗ ꯑꯗꯨꯝ ꯇꯨꯝꯂꯕꯅꯤꯅ ꯕꯕꯥꯒꯤ ꯀꯥ ꯍꯥꯏꯕ ꯇꯥꯕꯅꯤ꯫ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯔꯥ? ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯆꯥꯛꯈꯝꯕ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯊꯣꯛꯀꯦ ꯍꯥꯏꯗꯅ ꯇꯧꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯂꯝꯌꯥꯏ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯔ ꯆꯤꯡꯗꯨꯅ ꯂꯥꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯤ꯫ ꯆꯥꯛꯈꯝꯕ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫
ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯄꯥꯏꯔꯝꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯊꯟꯇ ꯁꯠ ꯂꯥꯎꯅ ꯏꯪꯊꯣꯂꯛꯏ꯫ ꯁꯛꯈꯝꯕ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯂꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨ ꯊꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯤ꯫ ꯁꯛꯈꯝꯕ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯃꯁꯥꯗꯨ ꯏꯀꯤ ꯀꯤꯔꯤ꯫ ꯃꯄꯥꯜ ꯊꯪꯕ ꯁꯔꯨꯛꯇ ꯐꯠ ꯆꯦꯟꯊꯣꯂꯛꯏ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨ ꯀꯣꯟꯗꯨꯅ ꯃꯍꯥꯛꯁꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯁꯛꯈꯝꯕꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯏꯃꯨꯡ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝ ꯍꯥꯏꯕꯗꯤ ꯏꯃꯨꯡ ꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯒꯨꯝꯅ ꯃꯃꯤ ꯑꯃꯠꯇꯁꯨ ꯐꯪꯈꯤꯗ꯭ꯔꯦ꯫ ꯁꯛꯈꯝꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯄꯥꯏꯌꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ? ꯏꯄꯨꯒꯤ ꯊꯋꯥꯏ ꯑꯁꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯕ꯭ꯔꯥ? ꯃꯊꯧ ꯃꯉꯝꯁꯨ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯇꯧꯔꯒ ꯂꯣꯏꯁꯤꯟꯈꯤꯕꯅꯤꯗ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯕꯕꯥꯒ ꯏꯃꯥꯒꯗ ꯑꯩꯅ ꯍꯥꯏꯗꯣꯛꯎꯔꯕꯗꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯀꯅꯥꯅ ꯑꯃꯨꯛ ꯆꯤꯡꯊꯣꯛꯎꯔꯤꯕꯅꯣ ꯍꯥꯏꯔꯒ ꯍꯪꯂꯛꯑꯕꯗꯤ ꯑꯩ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯣꯏ꯫ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯄꯥꯔꯒ ꯀꯩ ꯌꯥꯎꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯒꯦ꯫ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩ ꯄꯥꯎ ꯍꯥꯏꯗꯅ ꯏꯟꯊꯣꯔꯛꯂꯤꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ꯫ ꯏꯃꯨꯡ ꯆꯪꯒꯗꯕꯁꯤꯁꯨ ꯏꯁꯥꯁꯤ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯦꯗ ꯑꯗꯨꯕꯨ ꯆꯪꯗꯕꯗꯤ ꯌꯥꯗꯦ ꯍꯥꯏꯔꯒ ꯁꯛꯈꯝꯕ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯑꯗꯨ ꯈꯟꯖꯥꯅꯩ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯃꯆꯥꯅꯕꯨ ꯀꯤꯕ꯭ꯔꯥ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯈꯔ ꯊꯨꯅ ꯆꯪꯂꯛꯏ꯫ ꯑꯁꯨꯝꯅ ꯆꯪꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯁꯈꯤꯅꯥ ꯎꯠꯂꯛꯈꯤꯗ꯭ꯔꯦ꯫ ꯁꯛꯈꯝꯕ ꯉꯁꯥꯏ ꯃꯈꯩ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯉꯣꯟꯗ ꯄꯥꯏꯌꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯏꯁꯣꯔ ꯑꯃꯅ ꯏꯟꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯁꯛꯈꯝꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩꯅ ꯍꯦꯛ ꯄꯥꯏꯕꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯇꯧꯔꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯃꯠꯇꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯐꯔꯦ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩꯁꯨ ꯐꯛꯀꯥꯗ ꯑꯗꯨꯝ ꯊꯝꯂꯒꯦ ꯕꯕꯥꯒ ꯏꯃꯥꯒ ꯈꯪꯍꯜꯂꯨꯔꯕꯗꯤ ꯋꯥ ꯁꯣꯏꯗꯅ ꯊꯣꯛꯄ ꯌꯥꯏ ꯍꯥꯏꯗꯅ ꯁꯛꯈꯝꯕꯁꯨ ꯃꯄꯨꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯥꯗꯣ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯄꯨꯅ ꯂꯩꯔꯝꯕ ꯀꯥꯗꯨꯗ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯂꯧꯊꯣꯔꯛꯈꯤꯕ ꯇꯔꯪ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯊꯣꯔꯛꯈꯤꯕ ꯇꯔꯪ ꯑꯗꯨꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯗꯨꯃꯛ ꯃꯐꯝ ꯆꯥꯅ ꯊꯅꯝꯂꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯁꯛꯈꯝꯕꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯄꯥꯒꯦ ꯍꯥꯏꯗꯅ ꯋꯥꯈꯜ ꯈꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯁꯛꯈꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯕ ꯍꯧꯔꯛꯏ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯐꯩꯖꯥꯎꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯥꯕ ꯍꯧꯔꯛꯏ꯫ ꯃꯅꯤꯡꯊꯣꯡ ꯊꯪꯕ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯃꯍꯥꯛꯁꯤ ꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯔꯛꯄꯅꯤ꯫ ꯃꯥꯏꯕ ꯐꯩꯖꯥꯎꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯁꯥꯟꯅꯕꯁꯦ ꯑꯩꯁꯤ ꯑꯃꯨꯛ ꯐꯛꯇꯤ ꯇꯧꯔꯛꯇ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯣꯝꯗꯅ ꯁꯛꯈꯝꯕꯗꯤ ꯇꯁꯦꯡꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯆꯨꯝꯅ ꯈꯛꯇꯪꯒꯤ ꯄꯥꯒꯦ ꯍꯥꯏꯗꯅ ꯄꯨꯊꯣꯔꯛꯄꯅꯤ ꯂꯥꯏ ꯁꯥꯟꯅꯒꯦ ꯍꯥꯏꯗꯅ ꯄꯨꯊꯣꯔꯛꯄ ꯅꯠꯇꯦ꯫ ꯐꯩꯖꯥꯎꯅ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯁꯤ ꯀꯧꯊꯣꯛꯇꯨꯅ ꯁꯥꯟꯅꯕꯅꯤ ꯑꯗꯨꯗ ꯍꯣꯏꯗ ꯁꯥꯟꯅꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯕ ꯍꯧꯔꯛꯏ꯫ ꯑꯁꯣꯝꯗꯁꯨ ꯁꯛꯈꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯕ ꯍꯧꯔꯛꯏ꯫ ꯃꯕꯥꯅꯤꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯕ ꯍꯧꯔꯛꯄꯗ ꯏꯪꯍꯥꯡ ꯍꯥꯡꯅ ꯂꯩꯔꯝꯕ ꯅꯣꯡ ꯑꯁꯤꯁꯨ ꯄꯨꯝꯃꯝ ꯃꯝꯕ ꯍꯧꯔꯛꯂꯦ꯫ ꯁꯛꯈꯝꯕ ꯅꯣꯡ ꯑꯁꯤ ꯈꯔ ꯈꯔ ꯃꯪꯗꯨꯅ ꯅꯨꯡꯁꯤꯠ ꯑꯁꯤ ꯁꯤꯠꯄ ꯍꯧꯔꯛꯄꯗꯨꯗ ꯁꯛꯈꯝꯕ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯗꯨꯃꯛ ꯄꯥꯏ꯫ ꯐꯩꯖꯥꯎꯁꯨ ꯃꯅꯤꯡꯂꯣꯝꯗ ꯃꯍꯥꯛꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯅ ꯂꯩꯔꯤꯉꯩ ꯋꯥꯄꯜ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯁꯣꯔꯣ ꯍꯥꯏꯗꯅ ꯃꯈꯣꯜ ꯈꯔ ꯊꯣꯛꯄ ꯍꯧꯔꯛꯏ꯫ ꯅꯨꯡꯁꯤꯠ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯄꯝꯕꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯂꯦ꯫ ꯅꯣꯡ ꯑꯁꯤꯁꯨ ꯃꯪꯗꯨꯅ ꯄꯨꯝꯃꯝ ꯃꯝꯗꯨꯅ ꯂꯥꯛꯂꯦ꯫ ꯐꯩꯖꯥꯎꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯊꯧꯗꯤ ꯈꯔ ꯇꯧꯒꯗꯧꯔꯦꯅ ꯃꯅꯤꯡ ꯃꯌꯥ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗꯁꯨ ꯁꯣ ꯍꯥꯏꯅ ꯂꯥꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯐꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯉꯁꯥꯏ ꯃꯍꯥꯛꯅ ꯃꯅꯤꯡ ꯊꯣꯡꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯊꯣꯡ ꯑꯁꯤ ꯍꯥꯏꯖꯤꯜꯂꯝꯕꯅꯤ꯫ ꯊꯣꯡ ꯑꯗꯨ ꯍꯥꯏꯖꯤꯜꯂꯝꯕ ꯈꯛꯇꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯇꯧꯗꯦ꯫ ꯅꯨꯡꯁꯤꯠꯁꯤꯡ ꯑꯗꯨꯅ ꯀꯟꯕ ꯍꯦꯟꯃꯟꯈꯤꯕꯅ ꯊꯣꯡ ꯑꯗꯨ ꯃꯊꯟꯇ ꯍꯥꯏꯗꯣꯔꯛꯂꯤ꯫ ꯆꯥꯛꯈꯨꯝ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯨꯁꯤꯟ ꯃꯨꯅ ꯆꯞ ꯂꯦꯞꯄꯤꯕꯗꯣ ꯐꯩꯖꯥꯎꯁꯨ ꯎꯔꯦ꯫ ꯐꯩꯖꯥꯎꯅ ꯁꯤꯗꯤ ꯀꯅꯥꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯑꯣꯏꯔꯨꯗꯕꯅꯤ꯫ ꯐꯩꯖꯥꯎꯅ ꯁꯔꯣꯏ ꯉꯥꯔꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯃꯁꯤꯒꯤ ꯃꯟꯇ꯭ꯔ ꯃꯌꯥꯝ ꯑꯁꯤ ꯁꯣꯜꯂꯒ ꯁꯔꯣꯏ ꯉꯥꯔꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯆꯨꯝꯕ ꯇꯥꯔꯤ꯫ ꯅꯈꯣꯏ ꯂꯥꯛꯂꯕ꯭ꯔꯥ? ꯅꯈꯣꯏ ꯂꯥꯛꯂꯕꯗꯤ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯁꯅꯤꯜ ꯈꯔ ꯐꯪꯐꯝꯗꯤ ꯊꯣꯛꯄꯅꯤ ꯑꯗꯣ ꯐꯔꯦ ꯅꯈꯣꯏ ꯂꯥꯛꯂꯕꯅꯤꯅ ꯑꯁꯣꯝꯗꯅ ꯁꯛꯈꯝꯕ ꯃꯍꯥꯛꯀꯤ ꯀꯥꯡꯈꯜ ꯃꯅꯨꯡ ꯑꯗꯨꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯄꯥꯔꯤ꯫ ꯃꯍꯥꯛꯀꯤ ꯅꯥꯛ ꯌꯦꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯐꯛꯂꯥꯡ ꯑꯃꯅ ꯈꯜꯗꯨꯅ ꯂꯩꯔꯤꯕ
Hingkol sambal chauraba marak aduda sani roi mayam amana ahingi matam aduda suru suru haina na thekpagumna makhol khara tarakli. Sakhamba tauri bataraklibo makhol mayam sing ase kari makhol no haidana masada sablepi. Kaisu ikhan khanjada mahaksu lairak adu isam samna pajarubani. Adu lairak adu parubagi mahai phangba horakli. Sakhamba tauri bapum namak sing ase mahaksu kari no haiba amata khangjati. Kaino tauri basidia. Ai bomutang tholaga yungusira. Yungi. Ahingi matam masida kanagi sanno. Amutang yungi. Haidana paraprap thoke haidana sakhamba mahaki masada khalai. Asumna khanduna lairingai. Kana no miyoi khara sianba songba makhol khara taduna. Sakhamba haidana magi maming asi kaudana. Mapal thangba saruga sida makhol khara tarakli. Sakhamba tauri bapum namak sing asi makok ngau haiba doirakli. Ai bu ahingi matam masida gi min kaurakli basi karino sibu. Ipuna pairam balairaga si pauru badagira. Masi isam samba lairik maktinati. Pimuna kupsinduna thanam balairik amakhangni. Pare ama boirasu mapalda mutang di tholaga yungi. Haidana mahaki kada thaliba thaumai do paiduna puthorakli. Mapalda thopa matamda kari gumba amatadi uba phangdi. Asyangba maingala do uruba matamda kanagumba amatasu sotpek laukidri. Sakhamba mataududa masadi ingangakli. Oh, ai namai asyangba se paiduna thokpa sida kaino khara taurabra. Sinoirambasu yaida. Pare ai su imungda sanglagi. Haidana sakhamba su imungda sangkri. Tauri bapum namak singado tasengna mahaksu amatu haudrabani. Adugo asomdana Paijau su mamit mana sejet usinduna mahaksu masilda murum suali. Patra basaroi ngaroi mayam sing nakwai aina kaubagi maramdi sumna khaktang sanging tauge haidana aina kaubani. Aduda aina hairakadoriba thabak mayam sing nakoina ahanba oina taugadoriba thabak sing asi ngasidagi hauna khul asida kaino khara aki akhang nanghallo. Saroi ngaroi mayam sing adusu hoi haibagi matagumna kana saptra tauri. Paijau mamit phat pangtholai aduga sumna hairai. Adudi ngasigi ahanba sayeng asidi nakoina laikai sida aki akhang nanghallo. Aduga hayang pau sing asi aisu khara taagi. Asi hairaga numitugi oina lai khurambadu losingkri. Saroi ngaroi mayam sing adusu thadokri. Paijau mahaki ka tamna lai. Matu masa amadi masa mamok sing loina suna tumli. Mahakna tauriba thabak sing asi amata khangan banati. Maiba tamba salui mapung phan haiduna lakle haiba khangle. Adubu asigumna phattaba thabak taurakani haibadudi mamangda phau amata khaludi. Asum taudana hingi matam yaurakli. Khulgi laikai gi ahal lama mapal tholakpani. Nong asi sumapha marang khangdana hekta laida. Matam suisa sadana nong asi sutharak lagi haidana lakpra. Oirambatai. Aibu anokso amata yaurakta maning thangba saruga som sida lakli basi hoida saklagida. Sumna halasi mapal tholingai matamda mamang thangba saruk lambi pareng sangna lairak sangpham lairiba maike somdo maduda miyoi kanagumba ama tuphak tuphai challaga tabli satpagum urai. Ahalado kanano sidia mi natra manida. Sibu musin muri kai lambi asida salibasi ai bomutang kauksira. Kaukdabana phaida matam ase ayong na thingjalakli. Asi hairaga lambi da saliba misagadasu kappa lauba tawkhalakli. Asumna kappa lauba tawkhalakpaduda nupi amagi khonjal oina tholai. Ahaladuna ibema nangbu kanano? Nate nangbu kanano? Adumna kaupaduda nupido karigumba amata khumlakti. Mahaki kafam thokpaduma kappaga dumak chatli. Tungthangba sarukta miyoi kaya marom amana koitan tanarakpagum tawrai. Mi khara lang dana selakpagi makhol khara tabaduda nupidusu kappa saplepkhre. Aduga hauna kaptuna nupido mamang pangna dumak chenki. Tungthangba sarugadom lakliba misaksing adusu kanano haiba amata khangdi. Ahaladusu laikagi miyosing oirabra khaludana masada akiba amata phauba tauda konthong tamna tholai. Haujing yaktangi mamangda saptra tauduna selakiba miyosing ado
ꯀꯣꯟꯊꯣꯡꯗ ꯊꯣꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯍꯜ ꯑꯗꯨ ꯏꯉꯛ ꯉꯛꯏ꯫ ꯍꯧꯖꯤꯛꯋꯥꯏꯗ ꯀꯣꯟꯊꯣꯡ ꯑꯁꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯦꯟꯈꯤꯕ ꯇꯥꯏꯅꯦ, ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤ ꯑꯃꯁꯨ ꯀꯞꯈ꯭ꯔꯤꯕꯅꯤ꯫ ꯑꯁ, ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯅ ꯑꯍꯜ ꯑꯗꯨꯁꯨ ꯃꯁꯥꯗꯨ ꯏꯐꯤꯡ ꯐꯤꯡꯉꯤ꯫ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯀꯦ ꯍꯥꯏꯗꯅ ꯇꯧꯕꯗꯨꯗ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯆꯩꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯞꯅ ꯇꯞꯅ ꯁꯠꯂꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯊꯣꯛꯂꯛꯏ꯫ ꯑꯍꯜ ꯑꯗꯣ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅꯗꯤ ꯌꯦꯡꯂꯨꯗꯦ꯫ ꯈꯔ ꯈꯖꯤꯛ ꯆꯪꯁꯤꯜꯂꯒ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯐꯠ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯨꯁꯤꯟ ꯃꯨꯔꯕ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯑꯃ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯩꯔꯤꯕ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯆꯞ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯑꯍꯜ ꯑꯗꯣ ꯃꯁꯝ ꯆꯞ ꯆꯞ ꯌꯨꯡꯕ ꯃꯈꯩ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯕ ꯃꯇꯨꯡꯗ ꯃꯁꯥꯗꯣ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯥꯡꯗꯨꯅ ꯋꯥꯟꯊꯈ꯭ꯔꯦ꯫ ꯃꯄꯥ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯃꯇꯝꯗ ꯃꯃꯧ ꯅꯨꯄꯤ ꯂꯩꯁꯅꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯈꯔ ꯊꯨꯅ ꯆꯦꯟꯊꯣꯛꯂꯛꯂꯦ꯫ ꯅꯨꯄꯤ, ꯄꯥꯕ ꯅꯠꯇ꯭ꯔ ꯍꯧꯖꯤꯛꯀꯤꯗꯣ? ꯂꯥꯎ, ꯄꯥꯕꯁꯤ ꯃꯄꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯀꯩꯅꯣ ꯈꯔ ꯇꯧꯔꯕ ꯃꯥꯜꯂꯤ꯫ ꯂꯥꯎ꯫ ꯃꯈꯨꯠꯇ ꯂꯥꯇꯦꯟ ꯊꯥꯎꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯦ꯫ ꯌꯥꯏꯃꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯨꯃꯥꯡ ꯃꯌꯥꯏ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯅꯨꯄꯥ ꯑꯃ ꯇꯤꯡꯊ꯭ꯔꯝ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯌꯥꯏꯃꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯄꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯄꯥꯕꯁꯦ, ꯄꯥꯕ ꯒ꯭ꯌꯥꯟ ꯇꯥꯔꯣ, ꯄꯥꯕ ꯑꯁꯨꯝꯅ ꯀꯧꯏ꯫ ꯃꯄꯥꯗꯣ ꯈꯨꯝꯂꯛꯇꯦ꯫ ꯂꯩꯁꯅꯥ, ꯄꯥꯕꯁꯦ ꯑꯃꯨꯛꯇꯪ ꯄꯨꯁꯤꯟꯁꯤꯂꯥꯎ, ꯁꯧꯔꯒ ꯄꯨꯁꯤꯟꯗ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯉꯝꯕ ꯉꯝꯗꯕ ꯆꯤꯡꯗꯅ ꯄꯨꯁꯤꯜꯂꯛꯂꯦ꯫ ꯃꯄꯥꯗꯣ ꯏꯃꯨꯡ ꯌꯧꯕ ꯐꯥꯎꯕꯗꯤ ꯄꯨꯁꯤꯜꯂꯛꯂꯦ꯫ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯤ꯫ ꯁꯦ, ꯐꯛ ꯑꯃ ꯊꯥꯔꯛꯑꯣ, ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯤꯞꯍꯟꯁꯤ ꯍꯥꯏꯗꯅ ꯃꯄꯥꯗꯣ ꯍꯤꯞꯍꯜꯂꯤ꯫ ꯆꯥꯛꯈꯨꯝꯗꯒꯤ ꯏꯁꯤꯡ ꯈꯔ ꯄꯨꯊꯣꯛꯂꯛꯑꯣ꯫ ꯂꯩꯁꯅꯥꯁꯨ ꯏꯁꯤꯡ putoraktuna se ising haido baba se gyan khara taro haiduna yaimagi mapa lawaida ising thara tharaga gyan tanaba yamna kanna hotnari mapa se gyan lakle yaimana baba kai urino aidi isam samna mapal asida thokki haidana thubani aduda sorok asida nupi masa ma kap tana satpaduda karino haidana yinglubuda chigi maning thangba saruka somsida mi mayam ama tanarai aduda laikagi mi oiraboi khaludana isi konthong phawbutang thulubani kanagumba mata sulairamdi konthong asida sanglagi haidana sumang matol khara khajik henjalak laba kana duda konthong sei asi satpagi makhol tai haidana ina laithok tu ning luba matamda kana no masak masamata khangba ngamdraba wangthrang wanglaba miyoi kaya maromama laibu rami maduda isu isa se khamprek khangkhidana aduma gyan mangduna takhri baba gi mitu ubo irambe yaida kaisho thidokpa amata leiramoi aina thopa matamda su kanagumba amata leiti lehobrane laisnana baba kanagumba amata lehodi hai gi mitna seran turan uribra gyan menga mata tadre kaigumba amadi sungsoi soidana laikhai si tawrakadaba maliko phare nakhoi su nasana sagi phamung singda pothaba sangnaruru ai soigi kada pothaba sanglagi laisna amadi yaima mapagi matawadu munayingi law tumba sangasi matai manaw animak masagi kada tumba sangkri yaima gi mapa sumahaki ka tamna laklaba kan phamung aduda longkhrak longna hippi aduga wakhalda sumna khalle tasingna mak hojik ain uribado tasing uribra natraga karino mamang thakki matamda muphak urakkhidriba thokdok ngaktanida asumna tawrabadi khullai ka si pulap senthaduna nungti khudingi wa bahaiba doirakadawrida phare thokpa marai laksarasani aisodum pothanaba tawraki isase sor thungbasi sor hombasi thungdeda asi hairaga dumak nongalkhre nongalaba matungda amaga wari watai sanai ngarang ahingado saptra khara tawi matam sunatana nongasi imangdamangi madugi sumathakta yumthong khudingi kaino kiraba khonjal mayam ama nupi mayam ama nakappagi khonjal nupa mayam ama nakappagi khonjal makhol yamna tai haidana wari watai sanari adubu kanagumba kharana laigi tingi maramda thajaba kharanadi yamna thajana lauri
ꯑꯗꯨꯒ ꯊꯥꯖꯗꯕ ꯃꯤꯑꯣꯏ ꯊꯦꯡꯅꯍꯧꯗꯕ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯈꯔꯅꯗꯤ ꯃꯈꯣꯏꯅ ꯇꯝꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ, ꯚꯥꯞꯅ ꯁꯥꯗꯨꯅ ꯇꯧꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯃꯈꯣꯏꯁꯤ ꯊꯥꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯩꯖꯥꯎꯗꯣ ꯃꯈꯨꯠꯇ ꯀꯩꯀꯩꯅꯣ ꯈꯔ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯊꯣꯛꯂꯛꯏ꯫ "ꯀꯩꯅꯣ ꯃꯣꯏ ꯄꯥꯕꯅ ꯇꯧꯕꯤꯔꯤꯗꯨ ꯀꯩꯅꯣ?" "ꯍꯩ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯅꯆꯥ ꯅꯃꯧꯁꯤꯡ ꯇꯥꯔꯕꯗꯤ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯃꯣꯏ ꯄꯥꯕꯅ ꯇꯧꯗꯣꯏꯗꯣ ꯑꯐꯕꯔꯣ ꯐꯠꯇꯕꯔꯣ?" "ꯑꯩꯅ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯒꯦ ꯈꯟꯕꯅꯤ꯫ ꯌꯦꯡꯉꯨ, ꯁꯤꯗ ꯎꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯐꯠꯇꯕ ꯂꯥꯏ ꯀꯧꯒꯗꯧꯔꯤꯕꯅꯤ꯫ ꯃꯣꯏ ꯄꯥꯕ, ꯃꯗꯨꯃꯗꯤ ꯇꯧꯕꯤꯅꯨꯕ, ꯍꯌꯦꯡ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯀꯣ." "ꯍꯩ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯅꯪꯗ ꯍꯥꯏꯗꯣꯛꯀꯅꯨ, ꯅꯪꯗ ꯍꯥꯏꯗꯣꯛꯇ꯭ꯔꯒ ꯂꯣꯏꯔꯦ꯫ ꯅꯆꯥ ꯅꯃꯧꯁꯤꯡ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯨꯃꯛ ꯄꯣꯊꯥꯔꯤꯕꯁꯤꯗꯤ ꯑꯩ ꯃꯅꯤꯡ ꯊꯣꯡꯗ ꯇꯧꯒꯗꯕꯅꯤ, ꯅꯪ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯌꯨ." ꯑꯁꯨꯝꯅ ꯉꯥꯡꯅꯕ ꯋꯥꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯐꯩꯖꯥꯎꯗꯣ ꯃꯅꯤꯡ ꯊꯣꯡ ꯇꯝꯅ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ "ꯑꯁ, ꯀꯩꯅꯣ ꯃꯍꯥꯛꯅ ꯇꯧꯗꯣꯏꯁꯤ? ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ꯫ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯀꯩꯅꯣ ꯈꯔ ꯇꯧꯈꯤꯕꯅꯤ, ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤꯕꯗꯣ꯫ ꯑꯁ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯨ?" ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ, ꯐꯩꯖꯥꯎꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯐꯩꯖꯥꯎꯁꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯤ꯫ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯣ ꯈꯪꯗꯦ, ꯃꯍꯥꯛꯁꯨ ꯃꯈꯨꯠꯇ ꯎꯠ ꯈꯔ ꯄꯥꯏꯔꯛꯂꯗꯨꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯤ꯫ ꯎꯠ ꯑꯗꯣ ꯑꯀꯣꯏꯕꯗ ꯆꯥꯏꯈꯥꯏ꯫ ꯎꯠ ꯑꯗꯣ ꯍꯦꯛ ꯆꯥꯏꯈꯥꯏꯕ ꯂꯣꯏꯈꯤꯕꯒ ꯅꯥꯀꯜ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯋꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯁꯞꯇ꯭ꯔ ꯇꯧꯗꯨꯅ ꯆꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯂꯥꯛꯄꯒꯨꯝ ꯃꯈꯣꯜ ꯊꯣꯔꯛꯂꯤ꯫ ꯐꯩꯖꯥꯎꯅ ꯃꯆꯤꯜꯗ ꯅꯣꯛꯐꯦꯠ ꯇꯧꯏ, ꯑꯗꯨꯒ ꯑꯁꯨꯝ ꯍꯥꯏꯔꯛꯏ: "ꯑꯩꯅ ꯁꯥꯟꯅꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯄꯗꯤ ꯍꯧꯔꯦꯗꯅ꯫ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯉꯔꯥꯡ ꯅꯍꯥꯟ ꯀꯩꯅꯣ ꯈꯔ ꯇꯧꯈꯤꯕꯗꯨꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯤꯅꯕꯁꯨ ꯌꯥꯎꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯊꯥꯖꯗꯕ ꯏꯃꯨꯡꯁꯤꯡꯗ ꯑꯃꯨꯛ ꯆꯪꯍꯟꯕ ꯍꯥꯏꯕꯗꯨꯅꯤ." ꯑꯁꯣꯝꯗꯅ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯁꯤꯡ ꯂꯥꯛꯂꯤꯕ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯐꯩꯖꯥꯎꯒꯤ ꯅꯨꯄꯤ ꯑꯗꯣ ꯏꯃꯨꯡꯗ ꯀꯤꯅ ꯈꯥꯡꯉꯤ꯫ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯊꯨꯞꯆꯤꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯈꯦꯠ ꯈꯦꯠꯇꯅ ꯆꯠꯇꯅ ꯁꯞꯇ꯭ꯔ ꯇꯧꯔꯒ ꯂꯥꯛꯈꯤꯕꯗꯣ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯑꯃꯨꯛꯐꯥꯎ ꯎꯔꯛꯈꯤꯗꯕ, ꯇꯥꯔꯛꯈꯤꯗꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯕꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯤ꯫ "ꯑꯁ, ꯃꯣꯏ ꯄꯥꯕꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯐꯕꯗꯤ ꯑꯃꯠꯇ ꯅꯠꯇꯕꯅꯤꯀꯣ꯫ ꯍꯌꯦꯡ ꯀꯣꯟꯅ ꯊꯪꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯪꯅꯔꯛꯂꯕꯗꯤ ꯐꯔꯛ ꯑꯣꯟꯊꯣꯛꯅ ꯇꯥꯒꯗꯧꯔꯤꯕꯅꯤ." ꯑꯁꯨꯝ ꯇꯧꯗꯅ ꯃꯥꯏꯕ ꯐꯩꯖꯥꯎꯁꯨ ꯀꯩꯅꯣ ꯈꯔ ꯌꯦꯡꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯁꯤꯟꯕ ꯊꯨꯡꯅ ꯚꯨꯠꯁꯤꯡ ꯑꯗꯨ ꯊꯥꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯆꯥꯛꯈꯝꯕ ꯐꯥꯒꯤꯗꯒꯤ ꯃꯍꯥꯛꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯁꯨꯝ ꯄꯥꯔꯛꯄꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯥꯌꯦꯡ ꯇꯧꯅꯤꯡꯕ ꯐꯥꯎꯔꯛꯇꯨꯅ ꯃꯍꯥꯛꯁꯨ ꯃꯅꯤꯡ ꯊꯣꯡꯗ ꯊꯣꯛꯂꯛꯂꯦ꯫ ꯆꯥꯛꯈꯝꯕ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯇꯁꯦꯡꯅ ꯃꯍꯥꯛ ꯃꯥꯏꯕ ꯑꯣꯏꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗꯤ ꯈꯟꯗꯦ, ꯑꯗꯨꯕꯨ ꯑꯐꯕ ꯇꯧꯕꯒꯤ ꯃꯥꯏꯕꯒꯤ ꯃꯍꯨꯠꯇ ꯐꯠꯇꯕ ꯇꯧꯕꯒꯤ ꯃꯥꯏꯕꯒꯤ ꯑꯣꯏꯅ ꯆꯥꯡꯌꯦꯡ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯅꯤꯡ ꯃꯃꯥꯡ ꯌꯦꯡꯗꯅ ꯀꯩꯅꯣ ꯈꯔꯁꯨ ꯇꯧꯔꯤ꯫ ꯆꯥꯛꯈꯝꯕ: "ꯑꯩꯗꯤ ꯏꯁꯥꯁꯤ ꯏꯀꯤ ꯀꯤꯈ꯭ꯔꯦꯗ, ꯑꯗꯨꯕꯨ ꯀꯤꯕ ꯌꯥꯗꯦ꯫ ꯑꯩꯁꯨ ꯆꯥꯡꯌꯦꯡꯁꯤ ꯑꯃꯨꯛꯇꯪꯗꯤ ꯇꯧꯅꯤꯡꯉꯤ꯫ ꯊꯥꯏꯅꯉꯩ ꯃꯇꯝꯗ ꯋꯥꯔꯤꯗ ꯂꯥꯏꯔꯤꯛꯇ ꯑꯃꯗ ꯊꯦꯡꯅꯈ꯭ꯔꯕꯁꯨ ꯇꯁꯦꯡꯅ ꯑꯃꯠꯇ ꯊꯦꯡꯅꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯗ꯭ꯔꯤ." ꯍꯥꯏꯗꯅ ꯆꯥꯛꯈꯝꯕ ꯃꯆꯤꯜꯗ ꯀꯩꯅꯣ ꯈꯔ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯁꯣꯟꯕꯗꯨꯗ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯏ꯫ ꯆꯥꯛꯈꯝꯕ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯆꯥꯛꯈꯝꯕ ꯋꯥꯈꯜꯗꯗꯤ ꯈꯤꯇꯪ ꯀꯤꯔꯞ ꯇꯧꯏ, ꯑꯗꯨꯕꯨ ꯃꯁꯥꯗ ꯍꯟꯕ ꯇꯧꯗ ꯑꯗꯨꯃꯛ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯆꯤꯜꯗ ꯕ꯭ꯔꯦꯡ ꯕ꯭ꯔꯦꯡ ꯉꯥꯡꯉꯤ꯫ ꯆꯥꯛꯈꯝꯕꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯇꯦꯛ ꯈꯔ ꯄꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯁꯞꯇ꯭ꯔ ꯈꯔ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯉꯪꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯨꯝꯅ ꯇꯞꯅ ꯇꯞꯅ ꯃꯈꯣꯜ ꯈꯔ ꯄꯥꯏꯊꯔꯛꯄꯒꯨꯝ ꯇꯧꯔꯛꯏ, ꯃꯁꯛ ꯃꯁꯥꯗꯤ ꯑꯃꯠꯇ ꯎꯕ ꯐꯪꯗ꯫ ꯆꯥꯛꯈꯝꯕ ꯃꯇꯧ ꯑꯗꯨꯗ ꯈꯔ ꯈꯖꯤꯛ ꯈꯧꯇꯛ ꯆꯥꯏ꯫ ꯆꯥꯛꯈꯝꯕꯅ ꯃꯆꯤꯜꯗ ꯁꯣꯜꯂꯤ, ꯑꯗꯨꯒ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯤꯜꯗ ꯁꯣꯜꯂꯕ ꯃꯟꯇ꯭ꯔꯗꯨ ꯃꯁꯥ ꯄꯨꯝꯕ ꯅꯥꯟꯊꯩ꯫ ꯆꯥꯛꯈꯝꯕ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯄꯨꯝꯅꯃꯛꯁꯤꯡ ꯂꯣꯏꯅ ꯐꯈ꯭ꯔꯦ, ꯑꯗꯨꯒ ꯃꯃꯤꯠꯇ ꯎꯗꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯎꯕ ꯍꯧꯔꯛꯂꯦ꯫ ꯆꯥꯛꯈꯝꯕꯅ: "ꯎꯔꯦ, ꯑꯩꯅ ꯎꯔꯤꯕ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯃꯀꯣꯛ ꯌꯥꯎꯗꯕ ꯈꯔ,
makhut yaudaba khara aduga thabak asisu iho horaga kaigumba ma itau tawida asi hairaga sakhamba lakliba saroi ngaroi mayam singadugi matau singadu ubada sakhamba masada haipet nokningba phawi masada akibadi amata phawkhidri saroi ngaroi mayam singadugi marakta manang ngangduna hairai ai na nang nai koi kauri basi kari maram gino ha ai di sam samna na khoi se sumna khaktan ki kaubani thabak ama ma sizin na ba kaubanati kari ai koi bu sam samna kauba madu khak oi be yaroi ai koi ki thabak amadi sungsoi soidana nang na pi da ba yaroi piro ai koi ki thabak ama piro sakhamba ngi haktang wakhal khalli laikai sida lairiba yumthong khudimak singasi noina ngamlabadi khara nimbung angna riba mayam singasi amtang tamna hallu asi hairaga saroi ngaroi mayam singadasu swai laun hekta mangkri sakhamba masadi ngangai ilai ni hekta mangkhini hoi lakpada su masak masama ta ukhidabani phare ai su kai kaino khara ngasi gi delo silagi hayeng nongalaga muk sanaba haibaduni asi hairaga numitugi oina losingkri numisidagi hauraga khullaikai sisu hanaga manadaba thokdo kaya maroma ma thokpa horakle ahingi matamda misik mira khol tarak traba matamda kamna launa bagi makhol asi lepa leitana tarai aduga mapal thokpa matamda sui sasi ki kinare haidana mayam asi pungang hekta ngang ba hunarai nungthilgi matam yaurakpada dingku nauba noren makhoi ohum laikai gi lampak masi mada tuminna phamduna makhoi si wari watai sanari norena itaw handak laikai sida kai keno khara thoi na hairisi asibu asengbro makhoi ohumak tasingna hairagadi sahi kunmanga kuntaruk suraklaba naha ngaktani dingkuna kaidagi noda hojikanggi matamda bu bhut haibro maduga laibaga hona banateda bhut oina laigadaba akhoi mayam ama mi oina polai sidi as yare he nang su khara khajika tangdi khalaga nganguda laikai si awa phamda tari bani naubana hairakpani dingkuna as yare si mawa mata lodi ado hojikse bhut tamnai haidana taunari si masisi noi bu thajagadro naubana ai di khara ti dum thadi thajai imana su yamna sinai aduda kamaina matau karamna tawrakhibanu khangdi wa marak thatna norena adu eragadi khullai kai sida lairiba sanga singsi khara huran siro kanagumba amata suma pal thokna dabanina ai khoida thirakadaba su laite dingkuna madu yaini nauba nang kai khaliba as hura laga saba hai basi ai ti sasi nu nungai khitreta hai adune na hawbani dingko ai madu kaya pamde mi nang la kya bro la o he bro as noi sidi on thokpa nang laktaba sunga yaroi norena hairakpani maduda naubana kai maramgi wari singase nang suloina takre karigumba nang laktragadi hayongai ibani se phare haina khalo nang na pausing ado loina tam thoga pharaka doribani as yare nakhoi gi wakhalona sisu phare sasis adudi kamaina sa saiba huram basaka doribani na khoisu kai kaino khara di section sajana sa patare dana adudi section sajana sa siasi dingkuna wakhal munna khalaga sumna makha ta na mohairai naikho makhoina makhol sing tai na hairisi masak masadi amata udaba sala norena kadai dagi uduri bano lausi ado ai khoji sakadori basi sigi phijam silaga sapadi yaroida hai phimu silaga ado maksasi nangi su kai keno phaijo moi kai uno khara lagi daina lay ado in hek tawrasi si hainaraba matungda makhoi homsi wa kai keno khara khanarami numidang saksa batokle pung baro makhai taslak pangai rami dingku masadu taping lai kanagumba amata di sekmok law bathengna di noren su tholakle mapal thokloki haisin naraga aduga nauba su kanagumba amata khangan batauda mapal adumak tholai asumna makhoi hum thengnaraba matungda makhoi kana gida yen nganu lai haidana makhoi koithi thiba horakle asumna phimu setuna adumak chatle
Makoina mathang lakpana yaima laisna hoigi yum yoksilakle. Tanjaduda yaima mapal thoninglakley. Yaima suma sadu mapal da khara thokpa horaklaba kana duda mahaksu imungda sanglage tawrakley. Ada leirisi karino. Sorok maike somda pareng sangna musil muraba makoi lepaga satlibasi. Ai bomutang yengsira. Haidana yaima swaipe yengsira haiduna khalle. Adubu sorokta satliba makoi ani dudi adumak sakleptuna laikre. Yaimana ada isi tasingna handak to hainariba but singdura. Mandi mankreda. Ai boy petang sanglaga yengsira. Asumna sangsinduna yengloge haidana kongkap adu khara thangba horakpada amuk lairamdre. Tasengna makoi humado mi lakle. But sase haidana tuminna makoi si chap yungna lepaga laibani. Adubu yaima si tholaklabadi makoi dasa soidana tagani khandana tanja yengduna adumak chatkibani. Adubu yaima gi wakhalda makoi butne haiduna adumak khalhore. Ish onthona thuna mangkreda. Nahan pabana thengnai haibado sigumba si oiramba yaida. Ai sanghoragi. Yaima adumak sangkre. Makoi adusu masadi ipa khana lai. As dingo ai nakoi nabani na tawriba thabak singsi ai di kya pamte ko. Hai tumilayo. Nang na kai khangdana hojiki do madi ai khoi khudong thiba nangani haidana selakpani. Nore na hairakpani. Dingkuna mu hai ngasigi numita ahawba saba phangdoribani kangapra tumilayo. Asumna tawduna makoi se wari sadana lai. Kanagida yen huran si haidana makoi se wari sa lakpana dingkun hairai. Tasa khamboida makoi doina huralu sira. Makoi gidi hinkol su yamna sawbani na loiduna kekeno kharasu thambani nganu su thambani. Adu eragana nganu ni hurala sidana. Yai moidi ko na dum sumangda thambani. Hinkol do yamna sawbani na. Norena laosi adu de salurasi. Asomdana sakhamba masada laigi tingi oiba thau khara tawgi haidana kanagumba amata khangan batawda maning thong tamna dumak lakle. Sakhamba masilda murum swali aduga dhok kendal kekeno haira kharasu thaduna laidhi gumlaba masupai. Sakhamba ngasi disha si kaigumba ma itaw tawida ai gi hinkhon manu ngasida jiba panba lakada basanel khara phangbra. Masi karigumba kharadi uba phangida kai lakadabano. Thokpa ama laksarasani mi lakadabra mi sumalida sahinga hingi mana moinai ki sasi adum khara namida. Asi hairaga sakhamba mamit adum oisilli aduga masilda su kai keno khara solaga timu laimu mayam sing adum mathang manau naina kauba hokre. Asomdana makoi humado kaikumba mata thoksaba tawda sakhamba silai sanare haibasu makoi di amata khangba tawda makoi ki konthong aido phat kanduna lakle. Sanglakpada uri sawaraba yembona duda yen mayam ama loiriba aduga khara khwamuk wangtakna khajinduna thamliba bona dogi manungda loiriba nganu mayam singada uri. Sakhamba asumda sulai kana sanare aduga noren amadi dingku masilda sumna itaw sigi khara sauba laba soina mangak samasi taplauna pairasi. Si buyak pairabadi yari. Asi hairaga noren amadi dingku laba ama nganu laba ama taplauna paire aduga singtholakle. Mabani na tawriba pumnamak singa sinaubadi masadi kiri aduga pakhatpa suphawi. Lo khara thuna sanaba tawrasi. Asomdana sakhamba khongkrai salaga masada murum solaga sanel khara phangle. Kanano tamba ai gi hinkhol nunga sida posa yepke haidana lakli basi. Khangwedra asi hairaga mantra khara solai. Sakhamba masamakti adumak tholaktre. Adubu mahakna sanariba laiphataba mayam singado mathang manau naina thadolai. Sakhamba adumna thadolakpa matamda timu laimu mayam singadusu mathang manau naina makoi adugi matung inakre. Makoi su konthong ado hek kan thokpaga tabit laun hekta singki. Norena itaw ngai khoi mi ngai ko pulapuna samina seba nang nganu do pairaga dum singki badu ai khoi tanaba yam wai haimani. Digo asi hairaga makoi do sor thabet honduna lai.
ꯑꯁ ꯉꯥꯅꯨ ꯌꯦꯟ ꯍꯨꯔꯥꯟꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯂꯥꯎꯁꯤ ꯁꯤꯗꯒꯤ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯑꯗꯨꯃꯛ ꯆꯠꯂꯁꯤ ꯇꯁꯦꯡꯅ ꯃꯈꯣꯏꯅ ꯐꯤꯃꯨ ꯁꯦꯠꯇꯨꯅ ꯂꯥꯛꯂꯤꯕꯁꯤ ꯂꯝꯕꯤꯗ ꯃꯤ ꯊꯦꯡꯅꯔꯛꯂꯕꯗꯤ ꯚꯨꯠ ꯁꯥꯒꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯦꯡꯅꯔꯛꯀꯗꯧꯔꯤꯕ ꯗꯁꯥꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯃꯗ ꯈꯪꯖꯗꯦ ꯁꯛꯈꯝꯕꯅ ꯊꯥꯗꯣꯛꯂꯛꯄ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯏ ꯃꯈꯣꯏꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯗꯦ ꯅꯣꯡꯉꯥꯜꯂꯒ ꯉꯥꯅꯨ ꯑꯍꯥꯎꯕ ꯆꯥꯔꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯏꯟꯁꯥꯡ ꯍꯥꯎꯔꯅꯤ ꯍꯥꯏꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅ ꯂꯥꯛꯏ ꯑꯁꯨꯝ ꯂꯥꯛꯄ ꯀꯥꯟ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯜ ꯑꯃ ꯍꯨ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯃꯈꯣꯏꯒꯤ ꯅꯥꯀꯣꯡ ꯑꯗꯨꯗ ꯇꯥꯕ ꯍꯧꯔꯛꯏ ꯃꯈꯣꯏꯁꯨ ꯅꯥꯀꯣꯡ ꯑꯗꯨꯗ ꯇꯥꯔꯛꯄꯗꯨꯗ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ ꯏꯇꯥꯎ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤꯅꯣ ꯍꯨ ꯂꯥꯎꯕ ꯑꯃ ꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯑꯗꯨꯝ ꯅꯨꯡꯁꯤꯠ ꯑꯣꯏ ꯀꯩꯕꯣꯏ ꯑꯗꯨꯝ ꯄꯥꯏꯗꯨꯅ ꯆꯠꯈꯤꯕꯒꯨꯝ ꯇꯧꯏꯗ ꯅꯣꯔꯦꯟꯅ ꯑꯩꯁꯨ ꯈꯪꯗꯦ ꯅꯥꯎꯕꯁꯨ ꯈꯪꯗꯦ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯁꯥꯗ ꯌꯩꯁꯤꯜꯂꯛꯏ ꯅꯥꯎꯕ ꯃꯁꯥꯗꯨ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ ꯅꯥꯎꯕꯅ ꯏꯁ ꯀꯗꯥꯏꯗꯒꯤ ꯅꯨꯡꯁꯤꯠ ꯑꯁꯥꯕꯅꯣ ꯁꯤꯗꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯥꯏꯅꯕꯗ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯌꯩꯕꯁꯤ ꯂꯥꯏ ꯐꯠꯇꯕ ꯇꯤꯃꯨ ꯂꯩꯃꯨ ꯊꯦꯡꯅꯩ ꯍꯥꯏꯕꯅꯤ ꯊꯥꯏꯅꯉꯩ ꯃꯇꯝꯒꯤꯅꯤ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝꯗꯣ ꯑꯣꯏꯗ꯭ꯔꯦ ꯂꯥꯛꯑꯣ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯆꯠꯁꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯈꯔ ꯂꯥꯞꯇꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯤꯗꯣ ꯃꯈꯣꯏ ꯎꯔꯛꯏ ꯂꯦꯞꯇꯨꯅ ꯂꯩꯕꯗꯣ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯃꯈꯣꯏ ꯄꯔꯦꯡ ꯁꯥꯡꯅ ꯆꯠꯄꯒꯨꯝꯅꯁꯨ ꯎꯏ ꯏꯇꯥꯎ ꯑꯥꯗꯒꯤꯁꯤ ꯀꯔꯤꯅꯣ ꯄꯔꯦꯡ ꯁꯥꯡꯅ ꯃꯈꯣꯏ ꯁꯝꯅꯔꯒ ꯑꯗꯨꯃꯛ ꯆꯠꯄꯒꯨꯝꯅꯁꯨ ꯇꯧꯏꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯤ ꯑꯣꯏꯔꯤ ꯁꯥꯠꯂꯣ ꯑꯩꯈꯣꯏꯅ ꯄꯨꯔꯤꯕ ꯄꯣꯠ ꯑꯁꯤꯅꯗꯤ ꯃꯁꯤ ꯃꯇꯤꯛ ꯆꯥꯗꯦꯗ ꯐꯣꯡꯅ ꯆꯠꯄꯁꯨ ꯌꯥꯗꯕꯒꯨꯝ ꯇꯧ ꯏꯇꯥꯎ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯣ ꯃꯣꯏꯒꯤ ꯃꯇꯧꯁꯤꯡ ꯑꯁꯤ ꯌꯦꯡꯈꯤꯁꯤ ꯅꯣꯔꯦꯟ ꯑꯃꯗꯤ ꯅꯥꯎꯆꯥꯅ ꯍꯥꯏꯔꯛꯄꯅꯤ ꯗꯤꯡꯀꯨꯁꯨ ꯆꯞ ꯂꯦꯞꯄꯤ ꯃꯈꯣꯏ ꯃꯌꯥꯝ ꯁꯣꯔꯣꯛꯀꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯄꯔꯦꯡ ꯁꯥꯡꯅ ꯁꯝꯅꯗꯨꯅ ꯆꯠꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯌꯦꯡꯉꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯠꯄ ꯍꯦꯛ ꯂꯦꯞꯄꯗ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯆꯠꯂꯤꯕꯗꯨꯁꯨ ꯆꯞ ꯂꯦꯞꯄꯤ ꯁꯣꯔꯣꯛ ꯑꯗꯨꯗ ꯄꯥꯛ ꯁꯟꯅ ꯍꯦꯛꯇ ꯂꯦꯞꯄꯛꯏ ꯑꯗꯨꯒ ꯃꯥꯏꯕꯤ ꯖꯒꯣꯏꯒꯤ ꯃꯇꯧꯒꯨꯝꯅ ꯊꯦꯛꯅ ꯁꯥꯊꯦꯛ ꯂꯩꯅ ꯁꯥꯕ ꯍꯧꯔꯛꯂꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯃꯁꯝ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯦ ꯑꯗꯨꯒ ꯖꯒꯣꯏ ꯁꯥꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯃꯀꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯂꯩꯃꯥꯏꯗ ꯄ꯭ꯔꯣꯛ ꯂꯥꯎꯅ ꯀꯦꯟꯗꯨꯅ ꯂꯩꯃꯥꯏꯗ ꯑꯗꯨꯝ ꯃꯀꯣꯛꯁꯤꯡ ꯑꯗꯨ ꯊꯥꯗ ꯃꯈꯨꯠ ꯑꯗꯣ ꯊꯦꯛꯅ ꯖꯒꯣꯏ ꯑꯗꯨꯝ ꯁꯥꯔꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯎꯔꯛꯄꯅꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯅꯥꯎꯕꯗꯤ ꯃꯁꯥꯗꯣ ꯆꯦꯡꯈꯩꯕ ꯃꯈꯩ ꯀꯞꯄꯅ ꯃꯁꯥꯗꯣ ꯌꯥꯔꯛꯇ꯭ꯔꯤ ꯀꯤꯕꯅ ꯑꯃꯠꯇ ꯌꯥꯗ꯭ꯔꯤ ꯏꯇꯥꯎ ꯑꯩꯗꯤ ꯁꯤ ꯊꯣꯛꯀꯅꯤ ꯉꯁꯥꯏ ꯃꯈꯩ ꯆꯠꯆꯒꯨꯝꯁꯤ ꯍꯥꯏꯖꯕꯅꯤ ꯅꯕꯥꯅꯤꯅ ꯍꯦꯛꯇ ꯌꯥꯗꯗꯅ ꯑꯁ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯋꯥꯏ ꯊꯥꯒꯗꯧꯔꯤꯕ꯭ꯔꯣ ꯑꯩꯗꯤ ꯏꯁꯥꯁꯤ ꯀꯤꯕꯅ ꯌꯥꯗ꯭ꯔꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯕꯥꯅꯤꯗꯨꯁꯨ ꯀꯤꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯖꯒꯣꯏ ꯁꯥꯔꯒ ꯆꯪꯂꯛꯇꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯈꯔ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯤ ꯗꯤꯡꯀꯨꯅ ꯏꯇꯥꯎ ꯂꯥꯛꯑꯣ ꯁꯨꯝꯒꯤ ꯂꯧꯕꯨꯛ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯁꯤꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯁꯤ ꯂꯝꯕꯤ ꯑꯁꯦꯡꯕꯁꯤꯗ ꯑꯗꯨꯃꯛ ꯆꯠꯂꯕꯗꯤ ꯑꯩꯈꯣꯏ ꯊꯋꯥꯏ ꯃꯥꯡꯗꯨꯅ ꯁꯤꯕ ꯇꯥꯔꯦ ꯗꯤꯡꯀꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯣꯔꯦꯟꯅ ꯌꯥꯒꯗ꯭ꯔꯣ ꯂꯧꯕꯨꯛ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯁꯨꯃꯨꯛ ꯇꯥꯟꯅꯔꯛꯂꯕꯗꯤ ꯇꯥꯟꯅꯖꯁꯅꯨ ꯂꯥꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯃꯐꯝ ꯑꯁꯤꯗ ꯁꯛꯈꯝꯕ ꯑꯁꯨꯝꯇꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯧ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯤ ꯉꯥꯅꯨ ꯂꯥꯕ ꯑꯃꯁꯨ ꯅꯈꯣꯏꯅ ꯄꯨꯔꯕ ꯅꯈꯣꯏ ꯅꯊꯋꯥꯏ ꯐꯥꯎꯕꯗꯤ ꯀꯟꯕꯤꯔꯒꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯂꯕꯗꯤ ꯅꯈꯣꯏ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯣꯏ ꯐꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯀꯤ ꯑꯈꯪ ꯈꯔ ꯅꯪꯍꯜꯂꯒ ꯇꯣꯛꯍꯜꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯛꯈꯝꯕꯁꯨ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯦꯜꯂꯤꯕꯗꯨ ꯀꯥꯟꯅꯕ ꯑꯃꯠꯇ ꯐꯪꯗꯦ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯄꯥꯡꯅ ꯑꯗꯨꯃꯛ ꯆꯦꯜꯂꯛꯂꯕꯁꯨ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯇꯥꯟꯅꯔꯛꯏ ꯃꯀꯣꯛ ꯑꯃꯠꯇ ꯌꯥꯎꯗ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯈꯣꯏꯁꯨ ꯀꯤꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯒꯦ ꯈꯜꯂꯕꯁꯨ ꯑꯃꯠꯇ ꯂꯥꯎꯕ ꯉꯝꯗꯦ ꯍꯨꯔꯥꯟꯕ ꯆꯠꯂꯨꯕꯅꯤꯅ ꯄꯥꯏꯔꯛꯂꯤꯕ ꯄꯣꯠ ꯑꯗꯨꯁꯨ ꯃꯆꯥ ꯃꯁꯨ ꯅꯠꯇꯦ ꯑꯁꯨꯝ ꯂꯥꯛꯄꯗꯨꯗ ꯅꯣꯔꯦꯟ ꯃꯁꯥꯗꯣ ꯂꯧꯕꯨꯛꯀꯤ ꯃꯥꯏꯀꯩ ꯁꯣꯝꯗ ꯆꯦꯜꯂꯛꯄꯗ ꯃꯁꯥꯗꯣ ꯈꯨꯇꯤ ꯊꯤꯗꯨꯅ ꯇꯣꯁꯤꯜꯂꯤ ꯃꯈꯣꯏꯗꯤ ꯇꯨꯡꯗ ꯃꯥꯡꯗ ꯑꯗꯨꯃꯛ ꯆꯦꯟꯕꯅꯤꯅ ꯗꯤꯡꯀꯨ ꯑꯃꯗꯤ ꯅꯥꯎꯕ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕ ꯇꯧꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯅꯣꯔꯦꯟ ꯃꯁꯥꯗꯨ ꯇꯨꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ ꯅꯣꯔꯦꯟꯅ ꯈꯣꯡ ꯑꯁꯤꯁꯨ ꯂꯩꯊꯦꯛꯈ꯭ꯔꯕ ꯃꯥꯜꯂꯤ ꯇꯥꯟꯖꯥꯁꯤꯗ ꯑꯩꯕꯨ ꯏꯁꯥꯁꯤ ꯌꯥꯎꯒꯠꯇꯨꯅ ꯆꯦꯟꯕ ꯉꯝꯈꯤꯗꯧꯔꯤꯕ꯭ꯔꯥ ꯑꯥꯗ ꯂꯥꯛꯏꯕꯁꯤ
ꯑꯩꯅ ꯍꯧꯖꯤꯛꯋꯥꯏꯗ ꯁꯣꯔꯣꯛꯇ ꯎꯈꯤꯕꯗꯨꯔ? ꯑꯁ, ꯆꯩꯅꯥ ꯈꯣꯜ ꯑꯁꯤꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯒꯦ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯤ. ꯃꯍꯥꯁꯟꯗꯥꯟ ꯑꯅꯤꯗꯣ ꯃꯃꯥꯡ ꯑꯁꯤꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕ ꯇꯧꯗꯗꯨꯃꯛ ꯆꯦꯟꯈ꯭ꯔꯦ. ꯑꯩꯁꯨ ꯍꯧꯒꯠꯇꯨꯅ ꯆꯦꯜꯂꯒꯦ. ꯑꯁꯤ ꯍꯥꯏꯗꯅ ꯍꯧꯒꯠꯇꯨꯅ ꯆꯦꯟꯒꯦ ꯇꯧꯕꯗ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ. ꯌꯦꯠ ꯊꯪꯕ ꯈꯣꯡ ꯑꯗꯨ ꯇꯦꯛꯂꯤ. ꯑꯁꯨꯝꯅ ꯅꯣꯔꯦꯟ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯕꯗꯨꯗ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ. ꯑꯁ, ꯑꯩꯕꯨ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯊꯋꯥꯏ ꯊꯥꯒꯗꯧꯔꯤꯕ꯭ꯔꯥ? ꯂꯧꯔꯤ ꯑꯁꯤꯗ ꯍꯤꯞꯄꯒ ꯑꯩ ꯊꯋꯥꯏ ꯑꯁꯤ ꯊꯥꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯀꯣꯛ ꯌꯥꯎꯗꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯦꯜꯂꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯅꯣꯔꯦꯟꯒꯤ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏꯗ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ. ꯅꯣꯔꯦꯟ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯅ ꯈꯜꯂꯤ. ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯦꯛꯇ ꯎꯏ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯍꯦꯛꯇ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ launa ꯃꯥꯡꯈꯤꯕꯗꯣ. ꯅꯣꯔꯦꯟ ꯃꯁꯥꯗꯣ ꯈꯔ ꯄꯥꯈꯠꯂꯝꯕꯁꯤꯡ ꯑꯗꯨꯁꯨ ꯈꯔ ꯃꯈꯩꯗꯤ ꯐꯔꯦ. ꯃꯈꯣꯡ ꯑꯁꯤ ꯊꯥꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯠꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯈꯔꯗꯤ ꯇꯞꯅ ꯇꯞꯅ ꯂꯥꯛꯏ. ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯂꯝꯕꯦꯜ ꯑꯁꯤ ꯑꯐꯕ ꯂꯝꯕꯤꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯈꯔꯗꯤ ꯋꯥꯅ ꯊꯣꯛꯂꯤ. ꯑꯁꯣꯝꯗꯅ ꯗꯤꯡꯀꯨ ꯑꯃꯗꯤ ꯅꯥꯎꯕ ꯆꯦꯟꯕ ꯌꯥꯕ ꯆꯦꯜꯂꯨꯔꯕ ꯃꯇꯨꯡꯗ ꯅꯣꯔꯦꯟꯗꯤ ꯑꯥꯗ ꯂꯥꯛꯏꯁꯤ ꯅꯠꯇꯕ꯭ꯔꯣ? ꯃꯥꯗꯤ ꯃꯇꯧ ꯀꯔꯝꯅ? ꯃꯁꯤꯕꯨ ꯚꯨꯠꯀ ꯑꯣꯏꯔꯤ ꯁꯥꯂꯥ? ꯉꯥꯏꯈꯣꯏ, ꯑꯃꯨꯛꯇꯪ ꯆꯪꯂꯒ ꯌꯦꯡꯉꯨꯁꯤꯔꯥ? ꯗꯤꯡꯀꯨꯅ ꯉꯥꯏꯈꯣ, ꯁꯤꯗ ꯁꯨꯝ ꯉꯥꯏꯔꯁꯤ. ꯑꯁꯨꯝ ꯇꯧꯗꯅ ꯅꯣꯔꯦꯟ ꯑꯗꯨ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯅꯣꯔꯦꯟ ꯃꯁꯥꯗꯣ ꯈꯔ ꯁꯥꯎꯔꯞꯅ ꯃꯍꯥꯄꯥꯄꯤ ꯑꯅꯤꯈꯛ, ꯑꯩꯅ ꯇꯨꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯤ. ꯅꯈꯣꯏꯁꯨ ꯀꯔꯤꯅꯣ ꯈꯔ ꯑꯗꯨꯝ ꯌꯦꯡꯉꯛꯄ ꯌꯥꯗꯕ꯭ꯔꯣ? ꯑꯁ, ꯀꯥꯏꯗꯒꯤꯅꯣꯗ, ꯑꯩꯈꯣꯏꯗꯤ ꯊꯋꯥꯏ ꯍꯤꯡꯅꯕꯗꯨꯃꯛ ꯆꯦꯜꯂꯦꯗꯅ. ꯀꯅꯥꯅ ꯈꯪꯅꯤ, ꯅꯪꯗꯤ ꯑꯗꯨꯝ ꯆꯦꯜꯂꯛꯏꯕ꯭ꯔꯥ ꯈꯜꯂꯨꯔꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯋꯥꯏꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯂꯩꯔꯝꯗ꯭ꯔꯤꯁꯤꯅꯤ. ꯑꯗꯨ ꯏꯇꯥꯎ, ꯉꯁꯥꯏꯒꯤꯗꯣ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯈꯤꯕꯅꯣ? ꯅꯥꯎꯕꯅ ꯍꯪꯂꯛꯄꯅꯤ. ꯑꯁ, ꯑꯩꯁꯨ ꯈꯪꯗꯦꯗ. ꯊꯋꯥꯏ ꯁꯠꯀꯦ ꯍꯥꯏꯔꯗꯤ ꯑꯗꯨꯃꯛ ꯁꯠꯄ ꯌꯥꯔꯕꯅꯤ. ꯑꯩꯁꯦ ꯈꯣꯡ ꯂꯩꯊꯦꯛꯇꯅ ꯂꯧꯔꯤꯗ ꯉꯥꯏꯍꯥꯛꯇꯪ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯖꯒꯣꯏ ꯁꯥꯔꯒ ꯂꯥꯛꯈꯤꯕꯗꯣ. ꯑꯩꯒꯤ ꯅꯥꯛ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯗꯨꯃꯛ ꯁ꯭ꯋꯥꯏ launa ꯃꯥꯡꯈ꯭ꯔꯦ. ꯑꯗꯨꯗꯒꯤ ꯏꯁꯥꯁꯦ ꯈꯔ ꯇꯥꯔꯛꯇꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯏꯕꯁꯤꯅꯤ. ꯐꯔꯦꯁꯦ, ꯌꯨꯝ ꯌꯧꯅꯕ ꯆꯠꯁꯤ ꯍꯥꯏꯗꯅ ꯅꯣꯔꯦꯟꯗꯣ ꯅꯥꯎꯕ ꯑꯃꯗꯤ ꯗꯤꯡꯀꯨ ꯃꯕꯥꯅꯤꯅ ꯁꯧꯗꯨꯅ ꯃꯌꯥꯏ ꯊꯪꯕꯗ ꯂꯩꯍꯟꯗꯨꯅ ꯃꯌꯨꯝ ꯇꯥꯅ ꯂꯥꯛꯂꯤ. ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯗ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯒꯤ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯏ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯍꯥꯏꯅꯔꯛꯂꯤ. ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯈꯨꯜꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯂꯩꯕ ꯑꯃꯠꯇ ꯉꯝꯗ꯭ꯔꯤ. ꯀꯅꯥꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯐꯤꯁꯥꯈꯣꯜꯒꯤ ꯃꯈꯣꯜ ꯑꯁꯤ ꯍꯦꯛꯇ ꯇꯦꯛꯇꯥ ꯂꯥꯎꯗꯨꯅ ꯇꯥꯔꯛꯏ. ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯅ ꯁꯪꯒꯣꯏ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯊꯝꯂꯤꯕ ꯁꯔꯨ ꯀꯛꯅꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯑꯍꯤꯡꯒꯤ ꯇꯥꯡꯂꯧ ꯊꯦꯡꯂꯛꯂꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯩꯗꯅ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯊꯣꯛꯅ ꯁꯔꯨ ꯀꯛꯄꯒꯤ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯏ. ꯃꯗꯨ ꯈꯛꯇꯁꯨ ꯅꯠꯇꯦ, ꯂꯩꯀꯥꯏꯁꯤꯡ ꯑꯁꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯍꯨꯏ ꯃꯌꯥꯝ ꯑꯃ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯣꯡꯈ꯭ꯔꯦ. ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ, ꯁꯣꯔꯣꯛ ꯑꯁꯤꯗ ꯀꯅꯥꯅꯣ ꯃꯊꯤ ꯐꯣꯡꯗꯨꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯁꯨꯝ ꯇꯥꯔꯛꯏ. ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯐꯩꯖꯥꯎꯅ ꯅꯨꯄꯤ, ꯑꯩꯗꯤ ꯂꯥꯏ ꯑꯁꯤ ꯇꯁꯦꯡꯅ ꯆꯥꯡꯌꯦꯡ ꯇꯧꯅꯤꯡꯗꯨꯅ ꯁꯥꯟꯅꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯁꯥꯟꯅꯕꯁꯤ ꯃꯥꯏ ꯄꯥꯛꯅꯕꯨꯗꯤ ꯁꯥꯟꯅꯔꯦ ꯍꯥꯏꯕꯕꯨ ꯂꯣꯏꯁꯤꯟꯕꯁꯤ ꯉꯝꯗ꯭ꯔꯤ. ꯁꯤꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯂꯣꯏꯁꯤꯜꯂꯝꯒꯗꯕ, ꯏꯔꯝꯒꯗꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯁꯨ ꯑꯃꯠꯇ ꯑꯩ ꯐꯪꯗ꯭ꯔꯤ. ꯑꯣꯖꯥꯗꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯆꯥ ꯑꯃ ꯑꯩꯅ ꯍꯨꯔꯥꯜꯂꯛꯇꯨꯅ ꯄꯨꯔꯛꯄꯅꯤ. ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯑꯃꯠꯇ ꯉꯝꯗ꯭ꯔꯤ. ꯅꯣꯔꯦꯟꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯐꯩꯖꯥꯎꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯅꯪꯗꯤ ꯑꯗꯨ ꯀꯩꯗꯧꯕꯒꯤ ꯄꯨꯔꯛꯂꯤꯕꯅꯣ? ꯅꯠꯇꯦ, ꯁꯥꯟꯅꯕ ꯍꯩꯔꯒ ꯀꯩꯗꯧꯕꯒꯤ ꯂꯣꯏꯁꯤꯜꯂꯣꯏꯗ꯭ꯔꯤꯕꯅꯣ? ꯂꯩꯀꯥꯏꯁꯤ ꯅꯪꯕు ꯁꯛꯅ ꯁꯣꯟꯅꯔꯤꯕꯅꯤ. ꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯂꯩꯕꯅꯤꯅ ꯈꯔ ꯆꯥꯎꯊꯣꯛꯆꯩ ꯍꯥꯏꯗꯅ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯕꯗꯤ ꯅꯪꯗꯤ ꯂꯩꯀꯥꯏꯅ ꯐꯖꯅ ꯁꯣꯟꯅꯈꯤꯗ꯭ꯔꯥ? ꯃꯁꯤ ꯂꯣꯏꯁꯤꯟꯐꯝꯗꯤ ꯊꯣꯛꯄꯅꯤꯗ. ꯑꯗꯣ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯍꯨꯔꯥꯜꯂꯛꯄ ꯑꯣꯖꯥꯗꯨꯗꯁꯨ ꯑꯩꯅ ꯍꯪꯂꯨꯕꯗꯁꯨ ꯑꯩꯁꯤ ꯐꯅꯗꯤ ꯑꯃꯠꯇ ꯁꯣꯜꯂꯔꯣꯏꯗ. ꯑꯗꯣ ꯃꯥꯏꯕ ꯑꯇꯣꯞꯄ ꯑꯃ ꯀꯧꯔꯒ ꯌꯦꯡꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯩꯅ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤꯁꯨ ꯏꯁꯥꯁꯤ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯦ. ꯑꯁꯣꯝꯗꯅ ꯁꯛꯈꯝꯕꯁꯨ ꯂꯥꯏ ꯁꯥꯟꯅꯕꯗꯤ ꯍꯩꯔꯨꯔꯕ ꯃꯇꯨꯡ ꯂꯣꯏꯁꯤꯟꯕ ꯍꯩꯔꯛꯇ꯭ꯔꯤ. ꯃꯍꯥꯛꯁꯨ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯏꯄꯨꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯔꯒ ꯁꯥꯟꯅꯔꯝꯕ ꯌꯥꯏꯗ. ꯑꯗꯨꯒ ꯀꯩꯅꯣ, ꯂꯣꯏꯁꯤꯜꯂꯝꯕꯗꯤ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯄꯜꯂꯝꯗꯦ. ꯑꯁꯨꯝꯅ ꯁꯛꯈꯝꯕꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ. ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯒ꯭ꯔꯣ ꯂꯥꯎꯅ ꯑꯣꯠꯂꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯈꯜꯂꯤ. ꯇꯁꯦꯡꯕꯃꯛꯇꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯍꯥꯛꯁꯨ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯍꯥꯏꯗꯅ ꯁꯥꯟꯅꯈꯤꯕꯅꯤ. ꯐꯩꯖꯥꯎ ꯑꯃꯗꯤ ꯁꯛꯈꯝꯕ ꯃꯕꯥꯅꯤ ꯋꯥꯈꯜꯂꯣꯟ ꯆꯞ ꯃꯥꯟꯅꯩ.
ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯕꯗꯤ ꯑꯃꯠꯇ ꯍꯩꯇ꯭ꯔꯕꯗꯨꯗ ꯃꯊꯥ ꯁꯥꯒꯠꯂꯛꯏ꯫ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯁꯛꯈꯝꯕꯗꯤ ꯃꯥꯏꯕ ꯑꯣꯏ ꯍꯥꯏꯕꯁꯤ, ꯃꯥꯏꯕ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯊꯥꯖꯔꯣꯏ꯫ ꯑꯗꯨꯕꯨ ꯇꯥꯏꯅꯔꯛꯀꯗꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯐꯩꯖꯥꯎꯗ ꯉꯥꯛꯇꯅꯤ꯫ ꯐꯩꯖꯥꯎꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ꯫ ꯑꯁ, ꯁꯤꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ? ꯑꯩꯗꯤ ꯑꯃꯨꯛꯇꯪꯗꯤ ꯃꯁꯤ ꯂꯣꯏꯁꯤꯟꯗꯕ ꯌꯥꯔꯣꯏꯗ꯭ꯔꯤ꯫ ꯀꯃꯥꯏ ꯇꯧꯁꯤꯒꯦ? ꯉꯥꯏꯈꯣ, ꯊꯪꯅꯕ ꯈꯨꯜꯗ ꯑꯣꯖꯥ ꯑꯃ ꯂꯩꯕꯅꯤ, ꯌꯥꯝꯅ ꯍꯩꯁꯨ ꯍꯥꯏ꯫ ꯃꯍꯥꯛ ꯀꯧꯔꯒ ꯑꯃꯨꯛꯇꯪ ꯁꯥꯟꯅꯔꯤꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯂꯣꯏꯁꯤꯟꯍꯟꯕꯗꯤ꯫ ꯑꯣꯖꯥꯗꯨꯒꯤ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯍꯥꯏꯒꯦ? ꯑꯩꯗꯤ ꯑꯃꯠꯇꯁꯨ ꯈꯪꯗꯦ꯫ ꯃꯃꯤꯡꯗꯣ ꯁꯦꯅꯗꯤ ꯍꯧꯗꯦ, ꯁꯦꯂꯣꯡ ꯍꯥꯏꯕꯅꯤ ꯃꯣꯏ ꯕꯕꯥ꯫ ꯑꯣ, ꯁꯦꯂꯣꯡ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯆꯠꯄꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ? ꯀꯥꯏꯗꯒꯤꯅꯣ? ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯣꯏꯅ ꯆꯠꯂꯣ꯫ ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤꯗ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯅꯤꯡꯕꯨꯡ ꯉꯥꯡꯅꯔꯛꯏ꯫ ꯂꯩꯀꯥꯏꯁꯤꯗ ꯃꯥꯏꯕ ꯑꯣꯏꯔꯤꯕꯁꯤ ꯐꯩꯖꯥꯎ ꯃꯊꯟꯇ ꯈꯛꯇꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯣꯏꯔꯤꯖꯥꯠꯂꯥ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯉꯥꯡꯕ ꯍꯧꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅꯅꯤ ꯍꯥꯏꯕ ꯄ꯭ꯔꯃꯥꯟ ꯂꯩꯇꯕꯅꯤꯅ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯋꯥꯕꯗꯤ ꯑꯗꯨꯝ ꯅꯪꯕ ꯍꯧꯔꯛꯏ꯫ ꯐꯩꯖꯥꯎ ꯃꯁꯥꯗꯨ ꯇꯥꯐꯤꯡ ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯁꯦꯂꯣꯡꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯁꯦꯂꯣꯡꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯃꯥꯏꯕ ꯁꯦꯂꯣꯡꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯕ ꯁꯦꯂꯣꯡꯒꯤ ꯃꯅꯥꯛꯇ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯛꯈꯝꯕꯁꯨ ꯂꯩꯔꯝꯃꯤ꯫ ꯁꯛꯈꯝꯕꯁꯨ ꯉꯔꯥꯡ ꯃꯥꯏꯕ ꯐꯩꯖꯥꯎꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯇꯥꯟꯅꯔꯨꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ꯫ ꯃꯥꯏꯕ ꯁꯦꯂꯣꯡꯒꯤ ꯃꯅꯥꯛꯇ ꯐꯩꯖꯥꯎꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯛꯈꯝꯕ ꯂꯩꯔꯝꯕꯗꯨꯗ ꯃꯥꯏꯕ ꯐꯩꯖꯥꯎ ꯈꯔ ꯉꯛꯏ꯫ ꯁꯛꯈꯝꯕ, ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ? ꯑꯣꯖꯥ, ꯑꯩꯁꯨ ꯋꯥ ꯑꯃ ꯇꯥꯟꯅꯒꯦ ꯍꯥꯏꯗꯅ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯆꯔꯝꯕꯅꯤ꯫ ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯋꯥ ꯑꯃ ꯇꯥꯟꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ꯫ ꯑꯣꯖꯥꯒꯤꯅ ꯀꯔꯤ ꯋꯥ ꯑꯣꯏꯔꯤꯒꯕ? ꯑꯩꯕꯨ ꯍꯥꯏꯔꯁꯤꯔꯥ? ꯍꯥꯏꯗꯣꯛꯎꯔꯒ ꯑꯃꯨꯛ ꯂꯥꯟꯅ ꯑꯃꯨꯛ ꯈꯟꯈꯤꯗꯅ꯫ ꯍꯣꯏꯗ, ꯍꯥꯏꯗꯣꯛꯑꯒꯦ꯫ ꯁꯛꯈꯝꯕ, ꯅꯪ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯍꯥꯏꯗꯣꯛꯎꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯤ꯫ ꯑꯗꯨꯒ ꯁꯛꯈꯝꯕꯁꯨ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯤ꯫ ꯁꯦꯂꯣꯡꯅ, ꯑꯣ, ꯑꯗꯨꯗꯤ ꯅꯕꯥꯅꯤꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯨꯔꯤꯕꯁꯤꯗꯤ ꯆꯞ ꯃꯥꯟꯅꯩꯗꯅ꯫ ꯑꯗꯨꯗꯤ ꯂꯥꯏ ꯑꯁꯤ ꯄꯨꯂꯞ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯁꯤ꯫ ꯐꯩꯖꯥꯎ, ꯅꯪꯒꯤ ꯌꯨꯝꯗ ꯄꯨꯂꯞ ꯄꯨꯟꯅ ꯆꯠꯂꯁꯤ, ꯑꯗꯨꯒ ꯂꯥꯏꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯊꯧꯔꯝ ꯈꯔ ꯇꯧꯔꯒ ꯂꯣꯏꯁꯤꯟꯗꯕ ꯌꯥꯔꯣꯏ꯫ ꯍꯣꯔꯦꯟ ꯑꯍꯤꯡꯒꯤ ꯄꯨꯡꯐꯝ ꯆꯞ ꯆꯥꯅ 12ꯒꯤꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯍꯣꯏ ꯑꯣꯖꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯃꯕꯥꯅꯤꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯥꯜꯂꯦ ꯍꯥꯏꯗꯅ ꯁꯦꯂꯣꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯏꯕ ꯁꯦꯂꯣꯡꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯄꯨꯡ 12 ꯇꯥꯕ ꯉꯥꯏꯔꯦ꯫ ꯃꯕꯥꯅꯤꯅ ꯁꯥꯟꯅꯔꯝꯕ ꯂꯩꯀꯥꯏꯁꯤꯗ ꯃꯈꯣꯏꯅ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯍꯥꯏꯗꯅ ꯁꯥꯟꯅꯈꯤꯕ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧꯔꯝ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯇꯥꯡ ꯑꯗꯨꯗ ꯂꯣꯏꯁꯤꯜꯂꯛꯂꯒꯦ ꯍꯥꯏꯗꯅ ꯇꯧꯏ꯫ ꯈꯨꯜꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯇꯥꯟ ꯆꯥꯅꯅ ꯐꯩꯖꯥꯎꯒꯤ ꯃꯌꯨꯝꯗ ꯄꯨꯂꯞ ꯍꯨꯞꯇꯨꯅ ꯂꯥꯛꯏ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯐꯩꯖꯥꯎꯅ, ꯑꯣꯖꯥ, ꯂꯥꯏꯁꯤ ꯑꯩꯕꯨ ꯇꯥꯟꯊꯣꯛꯀꯦ ꯍꯥꯏꯗꯅ ꯂꯥꯛꯄ ꯃꯥꯜꯂꯤ꯫ ꯑꯣꯖꯥꯅ ꯑꯃꯨꯛꯇꯪ ꯊꯤꯡꯖꯤꯟꯕꯤꯌꯨ꯫ ꯍꯣꯏꯗ, ꯌꯥꯅꯤ ꯑꯩ ꯇꯧꯒꯦ꯫ ꯃꯌꯥꯝ, ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔꯇ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯐꯩꯖꯥꯎ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯋꯥ ꯂꯥꯎꯗꯨꯅ ꯂꯥꯛꯅꯩ꯫ ꯇꯁꯦꯡꯅ ꯉꯁꯥꯏ ꯃꯥꯏꯕ ꯁꯦꯂꯣꯡ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤꯕꯗꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯈꯔ ꯇꯧꯒꯗꯧꯔꯦ ꯍꯥꯏꯗꯅ ꯃꯈꯣꯏꯁꯤ ꯈꯪꯈ꯭ꯔꯕꯅꯤ꯫ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯈꯔ ꯁꯤꯡꯅ ꯂꯥꯛꯄꯒ ꯐꯩꯖꯥꯎꯒꯤ ꯃꯌꯨꯝꯗ ꯄꯨꯂꯞ ꯍꯨꯞꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯁꯦꯂꯣꯡꯅ, ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯈꯣ꯫ ꯑꯩꯅ ꯃꯐꯝ ꯖꯒꯥꯁꯤꯗ ꯂꯥꯛꯆꯔꯤꯕꯁꯤ ꯐꯩꯖꯥꯎ ꯑꯃꯗꯤ ꯁꯛꯈꯝꯕ ꯂꯥꯏ ꯀꯧꯊꯣꯛꯄ ꯉꯝꯕ ꯂꯥꯏꯔꯤꯛ ꯑꯅꯤꯈꯛ ꯃꯈꯣꯏꯅ ꯄꯥꯔꯨꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯀꯧꯊꯣꯛꯂꯒ ꯁꯥꯟꯅꯕ ꯂꯣꯏꯁꯤꯟꯕꯒꯤ ꯃꯌꯦꯛ ꯈꯔꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯁꯥꯟꯅꯕ ꯂꯣꯏꯁꯤꯜꯂꯛꯂꯒꯦ ꯈꯜꯂꯛꯂꯕ ꯃꯇꯝꯗ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯨꯗ ꯑꯩꯒꯤ ꯏꯅꯥꯛ ꯇꯥꯅ ꯂꯥꯛꯂꯒ ꯂꯣꯏꯁꯤꯟꯕꯤꯌꯨ, ꯂꯩꯀꯥꯏꯒꯤ ꯑꯋꯥ ꯑꯅꯥꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇꯪ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯃꯕꯥꯅꯤ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯅ ꯃꯕꯥꯅꯤꯅ ꯆꯥꯡꯌꯦꯡ ꯇꯧꯈꯤꯕꯗꯨ ꯑꯃꯨꯛꯇꯪꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯕꯅꯤꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯩꯅ ꯇꯧꯗꯨꯅ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯁꯥꯎꯏ꯫ ꯑꯗꯨꯕꯨ ꯉꯥꯛꯄꯤꯔꯣ ꯍꯥꯏꯔꯕꯅꯤꯅ ꯑꯃꯥꯏꯕ ꯁꯦꯂꯣꯡꯅ ꯅꯣꯟꯖꯅ ꯍꯥꯏꯔꯛꯂꯕꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯃꯥꯏꯕ ꯁꯦꯂꯣꯡꯅ ꯇꯧꯗꯨꯅ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯔꯝꯕ ꯊꯥꯕꯜ ꯃꯉꯥꯜ ꯃꯌꯦꯛ ꯁꯦꯡꯅ ꯊꯣꯛꯂꯝꯕ ꯖꯒꯥꯗꯨ ꯄꯨꯝꯃꯝ ꯍꯦꯛꯇ ꯃꯝꯈ꯭ꯔꯦ꯫ ꯃꯥꯏꯀꯩꯁꯤꯡꯗ ꯄꯨꯝꯃꯝ ꯍꯦꯛꯇ ꯃꯝꯗꯨꯅ ꯃꯨꯛꯁꯨꯛ ꯃꯨꯕ ꯀꯌꯥꯃꯔꯨꯝ ꯑꯃ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯇꯤꯌꯥꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ꯫ ꯂꯥꯛꯂꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯁꯥꯁꯤꯡꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯏ꯫ ꯃꯌꯨꯝꯗ ꯍꯟꯅꯈꯤꯕꯁꯨ ꯌꯥꯎꯏ꯫ ꯑꯁꯨꯝꯅ ꯈꯔ ꯍꯟꯅꯈꯤꯕꯅ ꯃꯈꯣꯏ ꯈꯖꯤꯛ ꯈꯛꯇ ꯉꯥꯏꯍꯧꯔꯤ꯫
ꯃꯥꯏꯕ ꯁꯦꯂꯨꯡꯅ ꯇꯧꯔꯒ ꯂꯥꯏꯁꯤꯡ ꯑꯗꯨ ꯖꯩꯒ꯭ꯌ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯂꯩꯔꯤꯛꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯗ ꯂꯥꯏ ꯁꯥꯟꯅꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯁꯈꯝꯕ ꯅꯪꯁꯨ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯐꯩꯖꯥꯎ ꯅꯪꯁꯨ ꯑꯐꯕ ꯈꯛꯇ ꯇꯧ ꯐꯠꯇꯕꯗꯤ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯦ ꯍꯣꯏ ꯑꯣꯖꯥ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯀꯤ ꯑꯈꯪ ꯅꯪꯕ ꯐꯔꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯗꯤꯡꯀꯨ ꯑꯃꯗꯤ ꯅꯥꯎꯕ ꯅꯣꯔꯦꯟ ꯃꯈꯣꯏꯁꯨ ꯃꯈꯥ ꯇꯥꯅ ꯍꯨꯔꯥꯟꯈꯤꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯍꯨꯔꯥꯜꯂꯒꯨꯝꯁꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯃꯈꯣꯏꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯈꯨꯜ ꯂꯩꯀꯥꯏꯗ ꯍꯥꯟꯅ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯃꯥꯏꯕ ꯑꯅꯤꯅ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯍꯥꯏꯗꯨꯅ ꯆꯥꯌꯦꯡ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯈꯤꯕꯗꯨꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯀꯃꯦꯟꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ